Hakthengnana Yengsinkhre Paomi Singna KOUBADA KHUMLAMBA NATTANA WAFAM AMATA FONGDOKLAMKHIDRE Thasigi Taramathoigi numit yungba matung pung amaga minute kunlom tarakpada Imphal West District ki Sekmai PS ki jurisdiction manung chaliba Leimakhong Chingmang da leiba maitegi yum taruk kuki lamhenba singna mai THADOKLAMBADA yum ahumna tumna chakraga atopa yum ahumna tumna chakhaudraba mafamda ngarang ngasi nungthil pung mari helakpada Chief Minister Chattuna Hakthengnana Yengsinkhre adubu Chief Minister na mafam masida laktuna yengsinkhre tabadagi Yengsinkhre Paomi Singna KOUBADA KHUMLAMBA NATTANA WAFAM AMATA FONGDOKLAMKHIDRE mafam masida Chief Minister na Khunjal Singha faminaduna mifam pangthokpadasu mahaki security personnel Singna Paomi Sing changhankhidre ngasigi khongchad aduda Chief Minister na Sekmai Assembly constituency gi MLA Haikam Dingo Amadi Mari Leinaba official Sing Loinaraki Yum Mai Thadokpagi Thodok Thokraba Matungda MLA na Mangjil Thana Chongthoraktuna Nahonana Anoba Yum Sing Sagatnaba Hotnariba Singi Fibamsu Yengsinkhi Amasung Mai Chakraba Yum Singi Yumbu Singasu Wari Sanaki Tungda Leimakhong Chingmang Chatpagi Lambida Lairiba ex-servicemen Colony Tamna Chief Minister na Changsinduna Mafamadu da Laingaki Maikaidagi deploy Toriba security ki Fibam Singsu Yengsinkhi Mafamadu da Lakiba Leimakhong police ki officer amadasu makhatana sigumba pamdaba thodok sing thokhandanaba thabak lokhanaba Chief Minister na pauktak pikhi Mafamadu dagi thoraklaba tungda Kantoswal da leiba community hall macha amada Chief Minister na MLA Dingo ga loinena Khunja Sing Maira Paibi Sing amadi Nagafuru ki miyoi singsu wari sanakhi Chief Minister amasung MLA na Khunja Singha wari sanaba aduki paulo naba hotnabada Chief Minister ki security personnel singi maikedagi meeting loiraga mapanda thoroklaga hangbiro haina Paomi Sing changhankhide Pungkhai amarong wari sanaraba matungda Chief Minister na thorakpada Paomi Sing na hangba wahang singi paukum amata piramkhide Chief Minister da Paomi Sing na sar haina KOUBADA mahakna haw haina khumak khaktamak khumlamlaga Paomi Sing na hangba wahang singi paukumdi piramkhide Chief Minister unadana pangthokpa miyamna saruk yaba Kanto Saval Women Welfare Association ki Assistant Secretary Haikam Sanathoina Paomi Sing da hai Chief Minister laklamba asida demand manga yawba memorandum ama pisinkhre Kanto Saval ki mathakta irang asina maram oiraga mitai amata leiba ngamlaktribani amasung masina maram oiraduna relief camp singda changjafam lawraklibani mi leitre haiduna su kuki singda kumtharaklaga protest tawriba mafam adu Imphal West District ki mafamni Army Lairabasu Mitagi Yumai Takiba Asina Central Force in the Tazaba Watli Maramasina State Force Ningtina Tambina Batakshin Bada Chief Minister Gi Maike Tikishu Silak Lage Haibaki Tajaba Pidamki Haina Paomi Sing the Paudumki Chief Minister the Pisan Kiba Memorandum Aduda Khunja Singh Maike Tiki Taliba demand Mangagi Manungda Kanto Sabal da Hojik Thamliba CRPF Sing Asi Leimakhong Chingmang Changfam Amadi Ingorok Chingmang da Leihanbiu Hauzi Yummai Chakfam da Thamliba Commando Gi Timasigi area da IRB ki permanent post ama thambiu Imphal West ki mafam oriba ex-servicemen colony ki lambi asi free movement oihanaba security stingna checking thorang lauduna chathok chasinda ayet apan pihan piganu Imphal West District ki Sekmai PS konba area da kuki singna rally chatpada natraga irang amuk hanna tawhan biganu amasung hojik fawa leiriba 18 Punjab Regiment Gate Post asi ex-servicemen colony ki changfam mayada hongat hanbiu hainasu taksinki hairi